Lining Chatpa Singya Choba Kumhayama Oidiva Ratra Chatra Kang Chingbagi Thoram Nasi Sri Sri Govindaji Temple Board Nasinduna Kang Chingbagi Thoram Pangthokli Ayuk Anganbada Manipur-Gi Governor Ajay Kumar Vala Speaker Thoksom Saitabrata MP Lesem Basana Jauba Singzamai ACG Malayum Nam Kem Chana Govindaji Temple da Thogal Fangnaba Laknake Loinana Hairuk Aten Potna Chingba Katpa Miamsu Ayuk Tagi Lakpa Honaki Ayuk Kipung Taramatoi Makairom Tarakpa Matamdagi Jagannath Manau Ivungo Valadra Madi Machan Ibema Subadra Irat Pagithoram Govindaji Temple Dagi Hoki Loinana Nungtel Gipung Ani Taram Naida Kang Chingba Hoki Iding Thau Gambir Singhana Pan Kiba Kumza Lisingamaga Chani Pan Kuntragani Thoi Digi Hauduna Manipura Leptana Ingen Ginini Panba Numita Kang Chingbagi Kumhei Ratra Jatra Pangthoktuna Laki Haukiba Chahigi COVID pandemic Matamna Amadi Inglisingani Kulhumdogi Me Ahumdagi Haurakiba Levaki Irang Namaram Oituna Lepki Mamang Sahidasu Irang Levana Lining Laishon Tinson Kaktamak Pangthokli Adubo Handak Chahi Asidadi Kumhei Asida Lining Laishon Kena Bathamdana Lamdam Masigi Yellow Furup Singna Ratra Jatra Kang Chingbagi Kumhei Asida Puna Saruk Yavaki Achoba Mami Take Konung Mamang Buddha Chandra College Mamang Dagi Hauduna Manipur State Film Development Society Fawa Kang Chingki Kang Chingba Lakiba Miamgi Awa Pothana Tonganba Organization RSS Yauna Ising na Chingba Yenki Amadi Ya School ACK MLA Thoksom Saitabrata Walker Singna Ising Yenbagi Tabak Jatake Amaromda Lamdam Tamna Laikrava Mandle Meitei Singsu Ratha Jatra Kang Chingbagi Kumhei Asida Saruk Yaba Lakiba Mandle Dagi Furai Lakpam Chandra Kumar na Haikibada Imalaipak Kang Laipak Asida Khaktanatana Mandle da Khundariba Meitei Singna Ratha Jatra Kang Chingbagi Kumhei Asi Chauna Pangthokli Mak Hauzik Manipur University da guest faculty oina leiduna mahaki loinabi amadi macha aniga Manipur da kumza lising ani kungani thoidigi leiduna macha sing lairik tamhananaba Manipur da lakhibani haiki Lakliba Ratra Jatra Kang Misigi Winako. Say Andy, Hoy Chingbu Ching the boy, Mamingo and Taurumatun, 100 Kitang song to Kuzda, where honorable speakers and a Lakiba Bakta Singigi, Gamja Kadaman, Ishinka Kuyam to Pitapa, Gamjanabana, Akoman Sinjaba program. Man the Supam Java, Imtapas and Yuba, Aduga Marachepa, Lebama, Tanuleta, among 100 Liba Jatra, Jaganata Punago, Pina Bibo, and Sununasu, a hygienic. Kang man leader dum toy kun kuding da dum tonai kina baji dum kem kina de dum same dum tori kichi so dum tori Manipuri malai bag da Kang Chingba gi thoram du da Sri Govinda gi thoram du da ei seba phang jaba se yam harau jai aina dum haini mi yam seba mayam du